Image Pauno Ming Tariba Kwaipono Abu Taramno Chari Luinana Krumjari, Masigi Maruibu Pauda. Justice for Sanato Namadi Mahiroi Singna, Rimski Director Gilay from the Thompson Craig. MGNRIGS ki job card ki Kusumal Pitopina Bakongjang Tansin Craig. Luinana, elected member Yauna Drug Karbar Toromba, Mama Macha Pare. Mapungibu Paumu Pizari. Sanaton Misik Mari Lainana Mari Makong Losin Gano Director Unahan Bio Haina Justice for Sanaton Atopong Loinana Mahiroi Lup Singa Pundurangase Rimski Administration Block ta Thomjin Namakona Craig Maduda Police Personnel Singna Smoke Bomb Kaptuna Tankai Craig Masinung Hilpungani Rom Taba Matamda Rimski Administration Block ta Justice for Sanaton Namadi Mahiroi Lup Singna Punsinduna Director Gilay Pam Tamna Thomjin Lake Hana Leramba Security Personnel Singna Kongjang Loi Singadu Gate Mamangda Thatpagaloinana Gate So Lonsinduna Changhan Kide Maduda Kongjang Loi Singna Sanaton Gi Justice Putou Misi Asigi Marimakong Losingano Director Unahan Bio Haiba Kolau Sing Lauki Masigi Tungda Ahenba Security Forcing Changsilatuna Kongjang Loi Singadu Hankinaba Kanghanki Adubu Nakal Ani Marakta Mungna Batorak Padagi Security Personnel Singna Smoke Bomb Kaptuna Kongjang Loi Singadu Tankaiki Amaromda Justice for Sanatona Sindona Laikidraba Sanatongi Kurai Tangjam Lekai de Leiba Mayumda Paugi Mifama Pangtokre Maduda Tongan ba Ima Lup Singi Maike de Gingase Director Unanaba Hona Rubada Police Personnel Singna Tankairaki Batong Adubu Akanba Mongda Condemn Toki Amadi Makatana Kongjang Sangsin Kigani Hairi Amaromda All Manipur Students Union Amsuna Rimsta MBBS Tamliba Mahiroi Sanaton Gimisi Asigi Manungda Lotuna ba Mali Haina Maral Shirakli Ngasi Amsugi Office ta Pangthokpa Paugi Mifamamada Amsugi Vice President Laishram Athobana Hai Sanaton Gimisi Asiga Mari Leinana Amsugi Oiba Team Ama Semduna Tiziliba Hoki Aduga Tiziluba Reporter Sanaton Gi Leramliba Kagi Thong Thogaiduna Changi Haibadu Thong Dusu Akaiba Mata Yauramde Thauri Tatli Haibana Chingba Wafam Sing Mari Lainaba Sing Nangasi Fawada Puthok Piratri Hospital Gi Record Fazana Leramdaba Sing Asinamara Moiraga Lautuna Bamali Haina Fondorakli Mahana Makatana Sanaton na hospital da Pukhalakpa Mahiroi Sing Asi Fawada Karigi Wahang Pahong Tawbitri Bano Rimski Din na hostel da Lairiba Mahiroi Amata Wahang Pahong Tawbi Yaroi Haina Tinglibasi Karigino Rimski Maikai Degi Police ta complain Amata Tawbidriba Karigino Haina Hanglakpaga Loinana Matik Chadaba Din Amadi hostel Chalairiba Wardengi Matakta inquiry Tawduna Miam Kangna Achumba Kangan Gadabani Haina Fondorakli Rimsta hostel da Tungda Kutlo Naraga, Kut Pulaga, Siram Liba Mahiroi Asigi, Asumba, Langla Langjin, Asumba Mihat Ado, Putok Piu Haiduna, Hausik Paliba Langa Asida, Lloyding Matamasida, Putok Piramaga, Generiba, Miba Kuding Maxa, Matik Sabat Dandi, PBU had behind say, Sugi Makadigi, Apple Togri Luinana, Suna Matampumada, Mahiroi Kunayamadi, Miamgi Namakta, Matampuma the Lekuni Manipur Sarkar ki Special Secretary Home na Thokpa Cherolamagi Matungina COVID-19 quarantine guidelines sing to gaibada penalty lupalisingi lisingani gi fine miam punba mafam singda marks uptabagi penalty lupalising ama social distancing ngaktabagi lupa chamari miam tinba mafamda loktin sitpagi lupalising ama kwa guta amadi hidak managi polam sing miam tinba mafamda season nabagi lupa chamari Toidokpa Thoram Sing Pangthokpada Ayaba Piriba Mi Masingdagi Henna Punbagi Lupalising Kun Amadi COVID-19 ki lengang na Piriba guidelines sing Tugaibagi Lupalising Ani penalty Lobayai Haina Cherols na Hairi
India pumbada COVID-19 ki ani suba web na laksilakle oiragliba phibam asi yenglaga laichat asidagi ngakthoknaba Manipur ngakna lakolakliba khongthang sing lamlai miyamna mapungfa na ngakna chatpiyo haina lamlai mapari thawalluki General Secretary Laishram Bobby Sanana ngasi Manipur Press Club ta paumisinga unaba mada phongdorakli Bobby Sanana makhata kibada lamlai maikaida makhal amatagi mi punbagi thabak sing tawbigano Isay nongmai tauba yauna mi punduna chaksa haijanaba punama maikay asomda pangthokba lup asina COVID-19 gi second wave ase loidriba phawbada athing mathamle lup asina hayengdagi hauraga laichar asigi maramda maikay asigi mipum tingna khanghanaba amadi kanjanabagi maram sing khanghanaba paksanna honargani haiki Laishram Bobby Sanana hai lamlai maikayda napswagi cheng Manipur lengakna Fanghanaba akanba mityeng changbiyo malemgi oina chiraba tanfam asida maike asonggi oina di MLA leijadaba kendra ama oiri haukiba tha khara asidasu nasphagi cheng fangde kanana hukrabano haibadusu lengangna yengsenbiyo hauji laichar asina maramoiraga mapungfana lockdown torokba thoraklabadi lamlai asigi miyamna khamthengna waragani amaromda kendra asigi miyamna su COVID-19 gi second wave asibu Tengnabada lengakna piriba kanglon sing mapungfana ngang chatpiyo MLA leitriba yamna chirba tangkak amani haibasi khangna chekshina chatminasi haina su pawmi singa unaba duda Laishram Bobby Sanana phongdorakli lamlai maikei wenadi hokiba tha nirom se koi napsagi National Food Security Act napsagi tingati phangdaba tha ani sure aduna kayuba ngana lockdown thangbu taragadi lamlai kendra se hauji MLA leitari awa mayudri amadi lockdown amu thangbu taragadi laaba lamlai kene bajasna si e thangdabi awaba namaya maram warga wanaragani asimu waadriba asidi yenga Manipur ngana su hai hauki lamlai kene napsagi tingati phangdiba si maram thigabira asi kana toribunu kana purali medu atu udana dokinaba MGNREGS ki job card Kusumal PU Haina Minister gi quarter tamna thomjin kre ngasi Imphal East ki DC da Imphal East district ki job card ki Kusumal PU Haina miyam gi oiba wakan mi phamlaba matungda Minister gi quarter tamna thomjin kre konung mamang yorokpada Imphal East ki makok thongba police officer yauna miyam adu thalaba matungda mioi kunlom Minister quarter tamna Minister unaduna wari sanana na bapusin ki khongjang adu ga mari leinana Top दूसरा ग्राम पंचायत की प्रधान मयांग लंबम सुरबलाना फोंदोरखिबदा हौकिबा मार्च तरागा निपालदा मिनिस्ट्री के चपसाना जॉब कार्ड की कुसुमल पीनाना बखंगलखि अदुबो हौजिक फावदा स्टेटना पिथोक्तना लेरी सिनमि सिंगी कुसुमल पीनाबगी दमकता करोड़ 5.3 Rom State Funda Thadokuna Lady, Niamgi Matungina, Numittarani Manunda, Kusumal Pigadaba, Du Pitoktana Lady Basi, Sin Missing Chakau Matpani, COVID-19 Namara Moiraduna, Sin Missing Natanariba Awaba, say Yang Bituna Atuba Matamda, Job Card Ki Kusumal, Pitok Pio Haiki. Mars ki tangtrani panda ministry dagi de khoi gi chapchana hauji khong suriba thabak singji ki pisa je payment pi ba bagi crore changa ga phumphuma pan something khara je khoi dan leire state sarkar leire leiriba pisa je NRGS ki phanda do khoma tamza within 15 days masi ki hariba job card holder singda pasalo bi thoko west material magi emin pisa si lo bi thoko na yawi adu bo hauji phawada khoi I ho mayam tar so khoi na tar I ho se we are elected chamane khoi so elected ngaktani khoi na public place ta kai gi tholok to no Uthasi U Hinghansi sponsorship campaign Sagat Poina Dr. Naurem Choba Retired Director Family Welfare Services Manipur ne sponsor Toba Haino Chama Thabagi Thoram ngase Anganching Ecopark Kakchingda Hawdokre Hawdopagi Thoramda Dr. Sobagi Maut Senduna Mahaki Manaunupa Naurem Surchan Machanupi Arunibala Mama Gopen Masunupi Remi Saruk Yakibaga Loinana Management Committee Anganching Ecopark Kakching Coordinator Amadi Alliance for Development Alternatives Manipur Adam Kakching Secretary Surjit Khetri Mayumna Amadi Caretaker Purkhambam Biramangol Amadi Atay members Singsu Sarukyaki Panbayabadi Miyam Gyoiba Pakasida Panbi Chama sponsor Tawiriba say Dr. Achobana Hanbani Loinana Angan Sing Ecopark Kakchingi Tabak Thorom Kayatasu Dr. Achobamadi Magi family na matamatamgi mating pangduna lakli Nakal Lamaromda Haukiba Martski Mangada Tokiba Lamay Chapagi Todokta Sohan Kraba Mapam Sing Amuhana Reforestation Taunana Nabahone Ringay Talakta Dr. Achobamadi family na Haino Panbi Chara
achouba chama amadi panbi thafam semba santhi amadi sing phanghanaba loinana makhataba maintenance ki damakta lupali sing kungi mateng pangbirakpagi damakta su angan sing ecopark ki damakta chen chongjariba climate activist singda achouba thona happy bani miyamna su u panbi thaba amadi thariba upal sing soidana hinganaba khongjang sing asida mateng pangbiduna climate change crisis mayungnabada angamba thodang lominarasi haina adangi secretary KS Surjitna appeal torokli ngasi April kunda Manipurda nungtigi phongba pauche amadi atai news agency kharada chief minister gi loina bigi ming season aduna thabak happy gani haiduna sel lobi khre haina phongla khiba pauga mari leinana Kalching district police ki SP Victoria yenkhomna wafam kharaga sengdorakli madudi chayase gi January gi kungama palda palel mayai lekai degi sagol semjai singh chai kunthra ga taruk apokpa lekhidraba gunamani singh kauba myoy amana complaint ama toropadagi OC palelda darkar leba inquiry amadi action khudaktagi lokhanaba Kalching police ki SP gi office tagi khanganki madudagi inquiry sathabada sagol semjai singh palel mayai lekai da leba myoy asina lekai adumakta da leminaba khuraizam niranjoy singh chai humfu apokpa lekhidraba kelbabu singh amadi MD yohya khan apokpa lekhidraba MD Amit Ali thawal moijing da leba myoy ani asida marirak thokna lupa lakh taret lising ani taraga humdoida pangthokpa Manipur Police Department ki recruitment rally da khalhanna bani haina thajaba pibadagi piki makhatana thijinbada hairiba MD Sayya Khan amadi khuraizam niranjoy anina haujik chief minister oiribagi loina bi Hiainu Debigi ming sizinaduna nupi asi masak khanghandaba thabak hapini haina samjaibu namthak tawbiduna sel lobirambane aduga MD Jaya Khan hairiba myoy asi public servants sing politicians sing gi ming lana sizinaduna myoy kayabu namthak tawna balakpa myoy ni haibasu tijinbadu da khangba ngamki inquiry asida base tawduna thodosika mari leinana Prevention of Corruption Act 1988 amadi 420/500/506/34 PC gi makhada chenari ba myoy singi mathakta Kalching police na case ama lokhale haibaga loinana Prevention of Corruption Act 1988 ki makhada myoy amana sel pishin ba amadi pishin naba honarabadi mahak adusu dandi phangnabagi maram lei haina SB Kalching gi cherol amana phongdorokli ngasi nungthil pung ahum rom taba matamda more kaithel da leiba Citizen Welfare Club ki makhada hangba bharagi dukan ama maina chaktuna amang ata thokre hairiba dukan adu lesangthem santi kauba nupi amani amagini hairi dukan adu bu petrol thau su yonba mafamni mai adu karomdagi matau karamna chakpa horakpano khangba ngamdrabasu electric short circuit tagi hauba oiramgani phongdorakhi mai chakpa duda dukan adu gi manungda leiriba pochai ayamba amadi gari macha ama maina chakpaga loinana dukan adu da thamba paisa kharasu maina chakpada yaukre hairi amadi dukan asigi mathakta leiba Citizen Welfare Club asigi thongnau yauna ugi sarusing maina chakhi tungda mai chakpa pau phangbaga more da leiba Manipur Fire Service Team More Police More gi 43 Suba Assam Rifles gi laktuna mai kanbagi thabak sathaki loinana More gi manungda isinggi supply tawriba tongan ba gari kayana su Fire Service Team singda ising piduna mateng chauna pangki amadi ngasigi mai chakpa duda lupa lakh kharagi oigadaba polam sing mai chakpada yaukre nakalamromda ngasigi mai chakpa duda tongan ba community miyoi kaya Assam Rifles Police amadi lanai sing tanker gari kayana mateng panglakpa sida Citizen Welfare Club asigi Secretary General K Manjuna thagatpa phongdorakli hauji lebak asida COVID-19 gi second wave ama kanna sandoroktuna miyoi kaya nahaliba amadi sihallikliba asidagi state asida sulai charasi tamthiba mawongda sandorok kadra haina akiba leibadagi Manipur Hindi Parishad Imphal gi makhada pangthokliba Kalching Hindi Parishad ki examination punamak yeithokle haina Hindi Prasar Parishad Kalching gi secretary Y Polendrona thadropa cherol mana khangalakli
Wakal tadriba angang singda selfie duna drug puthok pusin karbar chatharamba elected ward member nupi ama yauna mama macha malemgi kaithel da lupa lakh mari rongi oigadaba heroin number 4 amadi WY tablet ka konana narcotic cell Imphal East na faraba mama macha dudi Imphal East ki Khetrigau makha lekai yumkhaibam Lairaktagi ward number 4/32 Khetrigau part 2 gram panchayat ki ward member Buyamayum Thoibi Begum Chahi Nifugamanga Mapuroi Laikhidraba Buyamayum Abu Khan amadi mahaki machanupa Buyamayum Abdul Hanal Elais Anan Chahi Kungahumdoi Kawe Hiramasiga mari leina ngasi ayok SP Imphal East ki conference hall da pangthokiba paugi mefama mada Imphal East ki superintendent of police Jogesh Chandra Hawbijamna haikibada Khetrigau Yumkhaibam area da aina yadaba mongda pigliba angang sing sizinaduna drug yonbaga thabak tauba mioi khara leire haiba akanaba pau mo fangbadagi SP Mahak Masamak yauna additional SP operation Roni Mayangbamna luchingba narcotic cell Imphal East Commando Women PS amadi Yada Khetrigau gi volunteers singi apunba khutpu amana ngasi ayuk pung mangarom tarakpa duaida hariba mafam aduda changsin dona thibo humbagi thabak sathabada Khetrigau gram panchayat ki ward member Buyamayum Thoibi Begum hariba nupi asidagi heroin number 4 powder yauba plastic vial yankhai gataret amadi WY tablet chamri sumna ahum yauba higok machugi plastic container ani executive magistrate ki mamangdagi recover tauki makhatana mahaki machanupagi custody dagi so heroin number 4 powder yauba plastic vial nifuga mathoi amadi WY tablet chahum marifuga taret yauba higok machugi plastic container ani recover tauki makhoi ani mak phagalaba polam singa konana executive magistrate ki mamangda seizure memo semlaba tungda FIR ama lokhatpaga loinana porompat police ta sinakre haina mangna phungdoki legal committee se chap chan tawi matu chap chaw action jilo ni aduga pakata na Khetrigau makha lekai yumkhaibam area da numbusin aduga Khetrigau manung do yoli busin se hoi adum makata na investigation gi thibo humai thabusing chathajagini Ngarang numidang wairam pung taret lom tabada anti-social oiba potlam sing puthok pusin taure haiba kangnaba pau mo fangbadagi Kaksing CDO unit ki inspector MD Abbas Khan luchingba team mamana Chandel lamkhaida achat o sing freaking amadi checking sathabada aina yadaba heroin number 4 ni chingaba nishagi polam gram chatret ka taraga mari mioi ahum ga konana phagat pangamle faraba mioi ahum ado bolero amubu machu number na MN04A7448 ta tongduna Chandel lomdagi Imphal tamna chingnaba mongda thorokpada commando gi team aduna khambada gari yangkhana Tauraga amamba amadi traffic ki khudongchaba lawraga chenkinaba honarabasu team aduna gari adu khamlaga COVID-19 SOP ngangna verification chathaki gari adu da tonglakiba mioi ahum adugi mong mataw adu chingnabadagi interrogation tawbada makoi adu thongkhobau baite chahi kungamari apokpa holkholet baite chalsun technopal Ti Bongmun dagi atopa amana M Thangkhokai Haukip chahi kuntra apokpa M Thanglun Haukip Ti Dangpai village More amadi Seminlan Longdim chahi kungatariat apokpa Thangkolen Longdim Chalson Technopal More dagi ni haiba khangba ngamle makhoi dagi mobile phone manga fagat pasu ngamle maduga gari adu mekaniki matenga loinana thibada sapon case Yankai humdoida packing tauraga hablamba heroin number 4 ni chingnaba polam sing adu fangbangam kibani makoi bu wang pahong sathabada haiba nishagi polam adu chawangbai village ward number 6 more dagi bembem hauke chahi kunga taret kaubi mioi amadagi lawrakhibani polam asi Imphal gi khongsai beng da leiba mioi amada khusinaga bani haiba Tongkhobau baitena fundorakli faraba mioi sing amadi polam sing adu Kakching district police ki osida makhataba legal action lokhanaba sinakre ngarangi frisking amadi checking adu da subedar ke SS Prakash amadi havildar N Chauba CDO unit Kakching na OC CDO unit Kakching inspector MD Abbas Khan gi assist toki Imphal mayol dagi kilometer tararom khakta lapna leiba Lilong Kendra da Paksan na thakna bai sing fangdabagi awaba thengnaraba ase laibak thibani masi haukiba MLA minister singna miyangi wakal khandaba madi masa khakki khanbadagi thokbani haina social worker Said Anwar Husaina maral sirakli Lilong block congress committee amadi lakadoriba Manipur Pradhan
Vidhan Sabha Mikhalda Lilong Kendrada Congress Mirep Oigani Haina Tharang Tauriba Social Worker Said Anwar Hussein ga Kusam Naduna Tha Sigi Tara Mari Dagi Hauraga Satharakliba Islam Dharma Chatpa Singi Senglaba Ramadan da Mari Lainana Kendra Sida Isingi Awaba Mayonariba Mafam Singda Pak Sanna Thaknaba Ising Yokhatpagi Saru Amada Ngasi Wafamasi Said Anwar Hussein Fongdorakibani Mahana Makhatana Haikibada Kendra Sida Thaknaba Ising Fangdabagi Awaba Kaya Mayonariba Asigi Kalubada Ngakpa Fawi Chawkhatpana Kham Thenglaba Matamasida Lamdamasigi Konungi Manak Nakpada Lairiba Water Supply Scheme Sing Fail Oiba Amadi Scheme Singasi Fawbada Ising Lairam Daba Ase Laibak Chibani Hiramasigi Matanga Manipur Lengak Amadi Mari Lainaba Singna Midyeng Changbiu Hainasu Said Anwar Hussein na Lengaki Pungning Singsilakli Lamdam Madongi Miyamna su Ising Fangan Bida Magidamakta Said Anwar Hussein bu Thagat Pagaloina na Mahangna Tauru Bakuding Makta Mai Pakwa Oirasuno Hainasu Mapuda Taunijari Haiba Wafam Sing Tamlak Kibagaloina na Chai Ahumlom Ising Fangdabagi Awawa Mayok Naribasi Kohan Biu Hainasu Lengaki Pungning Singsilakli अखोई लिलोंग से फंगन भी लिलोंग से हुजूर तौरी बसी अखोई की कॉन्ट्रैक्ट कोऑर्डिनेटेड वर्क कोइना अखोई तौबुई डेवलपमेंट की थबक से मसीसु उथुक बिरगा प्रजा मयाम की अवाबसी प्रजा मयाम की चखुम वारी बिसी कइनो हाइबसी लिलोंग की लाइरिबे इमेजिन ने इंसल हनिंग All Jiribam Road Transport Drivers Union AJRTTU Jiribam Amadi All Manipur Road Transport Drivers and Motor Workers Union na Manipur Pumba Pung Nifuga Nipalgi General Strike Loikibadagi Ngase Ayuk Anganbadagi Jiribamdagi Imphal Romda Port Puba Gari Sing Satpa Hawalakpada Gari Driver Sing da Nomai Kakani Haiba Wafam Lakpadagi Tata Gari Sing Chatpa Leplure Adobo Jiribam Police na Madugumba Wafam Late Amadi Mafam Sing da Gari Tauriba Driver Sing Security Fazana Ngak Senduna Leire Haina Thazaba Pibadagi Gari Sing Tonaba Honake Masigi Matanga Tata Gari Tauriba Kongjomdagi Gobinna Haikibada Ngasi Aikoina Port Puraga Jiribamdagi Imphal Romda Thorakpa Gulartor Mathakta Leiba All Jiribam Road Transport Drivers Union Gi Myoy Singna Hairakpada Gari Driver Singda Kuthaba Hogani Aduga Chatpi Batarabasu Nasana Sagi Rigs the Chatpi Haiba Wapam Lakpadagi Aikodi Chatlaroi Haina Leibani Haina Fongdorki Amabu Erabasu Mari Lainaba Authority Singna Driver Singi Protection Pihaningbagi Apamba Driver Singna Fongdorki MGNREGS Yauna Tongan by Scheme Singi Fund Manipur Lengak na Matam Chana Thadok Pidabadugi Mayokta Penadraba Thawal District ki Jila Parisar Member Singh Pradhan Singh Amadi Ward Member Mayamna Asi Thawal District Deputy Commissioner ki Geta Wakarmi Pamkre Manipur State Panchayat Parishad Thawal District ki Lamding Makhada Pangthokiba Wakarmi Pam Aduda MGNREGS ki Fund Thadok Piyo Haiba Wakat Takshin ki Masigi Mathakta Taramanga So Finance Commission Award Second Installment ki Fund Loina na Hauki Bachahi English Ngani Taramapal gi October Thadagi na English Ngani Kungamathoi gi March Tha Phawbagi Panchayat Functionary Singi Honorarium gi Fund Sing So Thadopina Batakshin ki Job card holder Singi Yaifanaba NEFM scheme Kudakta Chanahalo Hainasu PRI member Sing Aduna Wakatmi Famaduda Takshin ki Thawal District PRI member Singi Secretary Soiriba Tentha Gram Panchayat ki Pradhan Naurem Pradip na Wakat Mifamaduda Saruk Yaraduna Hai Manipur State Panchayat Parishad na Taliba Maram Chaba Wakat Sing Asi Lengak na Atuba Matamda Pitok Pigadabani Aduga Miyangi Lengak ni Hairiba Haujiki Lengak Asina PRI member Singi Wakat Sing Tabidaba si Laibak Chibani Parisana Wakat Sing Taksin Dunang Asi Ahingdagi Haugadoriba Manipur Pumpagi General Strike Asida Thawal District ki PRI member Sing na Mapung Fana Saugatkani Masi Fawbada Lengak Asina Tabidrabadi Miyangi Khongchana Chingba Henba Khongjang Kaya Sangsinaba Sem Sare Haibana Chingba Wafam Sing Thamki Umanglay Kanba Apunba Lob Ukal Kanglay Pak Kanba Lob KKL Amadi Atopa Lob Kayaga Kusam Naduna Kaubru Lekhada Lairiba Lining Tau Kaubrugi Laifamda Miam Pulaga Lai Kurumna Bagi Tauramama Haying Pangtokadoriba Asida Labdambasida Lairiba Irecha Singna Saruk Yabi Haina Umanglay Kanba Lob Ki Convener M Manito Nangasi Ukal Gi Office Ta Pangtokpa Paumisanga Unaba Manda Fongdokre Mahana Haiki Badangasi Ukal KKL Amadi Lob Kayaga Apunba Mifamama Pangtola Batungda Kaubru Lekhada Leiba Lining Tau Kaubrugi Laifam Lenda
mai thadoklamaba mafam aduda lai khurumbagi thorom asi pangthongnaba waret laukibani hayang ayupung Nepal dagi pangthokadoriba lai khurumbagi thorom asi kanagumba amatada ayetpa pigadaba nate masida chingnaba leitana miyam humna saruk yabiyu phongdokhi India amasung malemda vaccination campaign tawbada madubu support tawnaba co-vaccine chang yamna puthokpa ngamgani haina Bharat Biotech na lauthokre highly safe oiba inactivated vaccines asi yamna complex oi maduna puthokpada su sel yamna changi hairi vaccine pak sanna puthokpada hairiba lupa millions kaya changbada natana matam su changi adubu Bharat Biotech ki anauba thoidokpa BSL-3 facilities leibadagi matam ichangchangdana vaccine puthokpa ngami hairi co-vaccine ki damakta drug substance puthoknaba Bharat Biotech na Indian Immunologicals IIL ga loinana thabak tongminari bani World Health Organization WHO na piba guidelines sing matung ina co-vaccine sabada darkar oiba sing illi hairi Malemgi lebak ayambada co-vaccine asi emergency use authorization EVA seasonary EVA fanglaba lebak kharadi Mexico, Iran, Philippines, Guatemala, Nicaragua, Guyana, Venezuela, Botswana amadi Zimbabwe ni EVA ki process asi USA amasung Europe ki lebak kaya da susathari hairi international market ta vaccine dose amagi mamal asi US dollar $15 dagina kun fawani hairi Hydrogen based technologies chawkhat hananarba India amasung Japan gi experts singna khanakre IIT Bombay gi Department of Energy Science and Engineering gi Forbes Marshall Chair Professor Rangan Banerjee na haikibada India Japan hydrogen research asi challenge amani Hiroshima University gi National Science Center for Basic Research and Development ki sangairaba Professor Kojima Yoshitsuguna haikibada hydrogen density yamna yawanina ammonia gi combustion gi heat ase liquid hydrogen dagi saruk taragahumdoi heli maramaduna ammonia asi potential hydrogen carrier ni khanaba aduda saruk yakiba Climate and Energy IGES ki research manager Nandakumar Janardhan na green hydrogen asi industrial processes production of chemical iron and steel food na chingbada yamna phaba oigini haiki Aroibada Maru Pau Amana Pizari Justice for Sanato Namadi Mahiroi Singna RIMS ki director Gilay from the Thompson Craig MGNRIGS ki job card ki Kusumal Pito Pina Bakongjang Tansin Craig Loinana elected member Yauna drug karbar Toromba Mama Macha Pare Masih damak tadi mes Paudom Loisindari Miambu Mohana Kurumsari